Israel gi Lanmisingbu Louthoknanaba Washington the President Donald Trump ga WARI SANAGADOURI. Lebanon gi President Joseph Aouna mahaki leibak adudagi Israel gi Lanmising Louthoknabagi damakta USA gi President Donald Trump ga Washington da unaduna WARI SANAGADOURI. Lebanon da Iran sogatpa Hezbollah militant kangbuga Israel ga matam sangna lan soknaduna lakpa maramna mafam aduda tangdu leitaba fibam ama leibagi khudongchaba adu fangba ngamdana lakli maruoina Israel na makhoi gi Lanmising thomjinduna Lebanon gi kha thangba saruk singda khudum chanduna leiribani ningsing bayabadi Iran na USA ga lan loishinabagi WARI sanabada Lebanon dagi Israel gi Lanmising aduna mapum fana lauthoknanabagi achoba demand ama yauribani President Joseph Aouna Trump ka unabada Hezbollah militant singna hana masing yamna leiramba haujikna hanthakhraba mafam aduda Israel gi forcing adu lauthoklaga Lebanon gi Lanmising na control tawnaba takshingadawri chaliba chahi asigi June 13 ta Lebanon amasung Israel na framework agreement ama lauthoktuna kha thangma Lebanon dagi Israel gi forcing lauthokpa amasung Hezbollah kangbobu khulai paihandana haiba laikibani adubo wafam adu hauji fawba yanadabadagi khanaduna leiribani